Zeliangrong United Front JDUF की faction Masel Kapnabada ama Sokle nakalamana atopa amagi Cadre mari fagat kray. Pawsina hai JDUF tagi toklaga NSCN da march tawkiba JDUF right to Kamson ki Cadre khara none district ki mafam khara da leire habigi akaknaba pawma fangbadagi ngasi nongalamdai pung ani makhairam taba matamda JDUF Jensui Kamai group na district asigi headquarter dagi kilometer kunlom lapna leiba Dolang village ta operation sataki Maduda Hana Dolang village ki area da leramba JDUF right to Kamson group ki Cadre singa kuthonaki Chaurangna pungkhai amarom kuthonaki baduda JDUF right to Kamson ki Cadre ama asopan nang kipagaloina Cadre mari fabangam kibani Thogdok aduda JDUF Jensui Kamaina fagat kiba JDUF right to Kamson ki Cadre sing adu ki manungda Lieutenant Dingtip Lung Second Lieutenant Dontingam Private Luke Rongmai amasung Major Alurni Hairi Amaromda ngasi nongmai kapnabagi thogdok adugi mangoinana haukiba numit humni gi mamangda khulaiga konana JDUF right to Kamson ki Cadre ani Jensui Kamai group ta surrender tawraki hairi Surrender tawraki ba Cadre ani aduna magazine ga loinana AK-56 rifle ani amadi kapa yariba nongmai marusing piselaki haina pausina makha tari